ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯅꯥꯎꯁꯨꯝ ꯁ꯭ꯇꯣꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯥꯄꯨ ꯃꯆꯨꯅ ꯄꯨꯡꯇꯟ ꯊꯜꯂꯕꯣꯏ ꯅꯤꯡꯂꯨꯔꯦ ꯃꯥꯂꯦꯝꯁꯦ ꯉꯥꯏꯍꯥꯛꯇꯤ ꯔꯥꯖꯦꯟꯗ꯭ꯔꯣ꯫ ꯄꯥꯛꯂꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯥꯠꯂꯤꯕ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯔꯛꯇ ꯂꯦꯞꯂꯨꯕ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥꯅ ꯀꯩꯊꯦꯜ ꯀꯥꯔꯝꯗꯥꯏꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯤꯡꯅꯨꯡꯒꯤ ꯂꯣꯛ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯆꯤꯜꯂꯝꯃꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕ ꯑꯗꯨ꯫ ꯅꯨꯃꯤꯠ ꯂꯩꯊꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯈꯟ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯩꯕꯥꯛꯀꯤ ꯄꯨꯜ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯆꯤꯡꯅꯨꯡ ꯑꯗꯣꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯤꯡꯅꯨꯡ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈꯤꯔꯝꯃꯦ꯫ ꯂꯣꯛ ꯇꯥꯕ ꯂꯝꯕꯤ ꯆꯠꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯆꯠꯂꯝꯃꯦ꯫ ꯅꯥꯔꯛꯂꯣꯝꯗꯒꯤ ꯇꯟꯗꯟ ꯆꯕꯨꯟ ꯆꯕꯨꯟ ꯄꯥꯏꯊꯣꯔꯛꯇꯨꯅ ꯑꯃꯝꯕ ꯑꯗꯨꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯝꯃꯦ꯫ ꯇꯟꯗꯟꯒꯤ ꯃꯨꯁꯤ ꯃꯨꯁꯤꯕ ꯃꯉꯥꯜꯂꯛꯇꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯅꯨꯡꯄꯥꯛ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯦ꯫ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯁꯤꯡ ꯆꯜꯂꯨꯕ ꯍꯜꯂꯛꯄꯗ ꯋꯥꯗꯨꯅ ꯐꯝꯂꯤꯕꯣꯏ ꯈꯜꯂꯝꯃꯦ꯫ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯒꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯒꯦ? ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ, ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯃꯝꯕ ꯑꯁꯤꯗ ꯅꯨꯄꯤ ꯅꯇꯣꯝꯇ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯅꯃꯥꯒꯨꯝꯕꯤꯅꯤ, ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯀꯧ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯁꯦꯡꯅ ꯄꯥꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯇꯝ ꯀꯨꯏꯅ ꯆꯥꯔꯛ ꯊꯛꯂꯛꯇ꯭ꯔꯕ ꯅꯃꯥ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯁꯤ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯦꯟꯗ꯭ꯔꯣꯅ ꯈꯨꯝꯃꯤ, "ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯒꯤ ꯌꯨꯝꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯔꯦ꯫ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯁꯤ, ꯑꯗꯨꯒ ꯏꯃꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯀꯣꯛꯅꯕ ꯃꯊꯦꯜ ꯂꯨꯀꯣꯏ kaya ꯁꯦꯝꯖꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯃꯥ, ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯗꯦ꯫ ꯑꯩꯗꯤ ꯂꯤꯛꯂꯥꯏ ꯃꯍꯤ ꯊꯛꯇꯨꯅ ꯍꯤꯡꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯂꯤꯛꯂꯥꯏ ꯃꯍꯤ ꯊꯛꯄ ꯐꯪꯂꯛꯇꯕꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯑꯁꯨꯝ ꯁꯣꯟꯊꯔꯛꯇꯨꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯦꯟꯗ꯭ꯔꯣꯅ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ, "ꯏꯁ, ꯑꯗꯨꯗꯤ ꯑꯩꯗꯤ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ?" ꯄꯟꯊꯕ ꯇꯧꯗꯅ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯂꯤꯛꯂꯥꯏ ꯃꯍꯤ ꯑꯗꯨ ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯤꯔꯛꯄꯅꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯃꯥꯡ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯁꯣꯏꯗꯅ ꯈꯨꯠꯇꯒꯤ ꯇꯥꯈꯤꯗꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯤꯛꯂꯥꯏ ꯃꯍꯤ ꯌꯥꯎꯕ ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔ ꯑꯗꯨ ꯆꯪꯁꯤꯟꯈ꯭ꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯩꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯨꯝꯕꯁꯨ ꯂꯣꯏꯈꯤꯗꯨꯅ ꯏꯄꯥ ꯁꯣꯔꯥꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯄꯁꯨ ꯉꯝꯗꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯅ ꯂꯦꯜꯂꯤꯕ ꯑꯁꯤꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯦꯟꯗ꯭ꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯗꯤ ꯏꯃꯥ, ꯁꯨꯔꯨꯡ ꯑꯗꯨꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ? ꯅꯆꯥ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯖꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒ ꯔꯥꯖꯦꯟꯗ꯭ꯔꯣꯒ ꯁꯨꯔꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯔꯥꯖꯦꯟꯗ꯭ꯔꯣꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯈꯤꯕꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯃꯝꯕ ꯍꯦꯟꯖꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯁꯨꯝ ꯉꯥꯟꯊꯣꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯤꯛꯂꯥꯏꯒꯤ ꯄꯥꯇ꯭ꯔ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯥꯇ꯭ꯔ ꯑꯗꯨ ꯈꯨꯟꯒꯦ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯣꯝꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯎꯃꯨꯛꯇꯪ ꯋꯥꯡꯕ ꯃꯤ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯁꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯃꯤꯟꯅꯈꯤꯁꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ." ꯑꯁꯨꯝ ꯍꯥꯏꯔꯒ ꯃꯤ ꯃꯆꯥ ꯑꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯣꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤ ꯃꯆꯥ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯔꯥꯖꯦꯟꯗ꯭ꯔꯣ ꯌꯥꯝꯅ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯆꯠꯄ ꯐꯥꯎ ꯉꯝꯂꯝꯗꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯈꯤꯕ ꯃꯇꯧ ꯑꯁꯤꯗꯗꯤ ꯃꯤ ꯃꯆꯥ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯐꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯁꯥꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯨ ꯃꯇꯣꯝꯇ ꯆꯤꯛꯊꯠꯇꯨꯅ ꯏ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯇꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗ ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯁꯤꯅ
पात्र मनung aduda yauriba liklai mahi adu mabuk pena thakduna mapangan kangkatke masidagi makhoi ani lok mapan aduda laklame. Rajendra di pul adu yauramdre masidagi nupi aduna sanagi pul ama thohalame. Rajendra sanagi pul adu ising pik thanna soklaga mayum hallage hairame. Matam asida nupi aduna mahaki mateng pangbibagi damak tawbiman khangbu oina Rajendra bu nungai yaifana hingjanaba mani ama pirame. Rajendra mani adu puduna mayumda halaklame. Mamasu kaithen halakpada ngairamke. Mamada mahakna thokiba wari pumba likhirame. Masigi matungdadi Rajendra Sorarengi macha nupi adugi mateng panglubage mama macha adu nungai yaifana pankirame.